Praise the Lord. Hanumaktada yangbiriba masung tabiriba nungsijaraba ichilinaw iche ichalima pabungsing mayam pumnamak kanbiba kokpiba loinabiba ekhoibu nungsibiba ekhoibu thadokpidaba ichanupa ichanupi haina kaubiba ekhoina hingnaba lomba naidaba sargada leirunabagidamagta awaba anaba khangduna cross mathakta masagi hakchangda dakpham naina lawduna naukraba ipa mahaki khutta yopi makhongda yopi amasung makokta tingkhang upsalhanduna managanda sadong matum lauthokpiduna cross thangalakpa fawbada ipa mekhoigi maral kokpiu mekhoina ingonda tawribase ai kanano khangdabagini haibiramduna ipa nahaki khutta aigi thawai sinajari haiduna mangak lekthaduna siduna masung humni shuba numitta hingatuna numini funi leramduna changna sargada kakhiduna thawai asengba thabirakduna ekhoibu loina biriba EPA Jesu Christa gi mingda yangbiriba punamakpu yaifa mongol pijari tekta kaiduna harau tayamna adom thambibo isanu manung matam chaduna sena ba thokadauba leiramba taragasu adom dagi lauthokkiba isanu ahingba Esor hingatpa Mapu ashibana khudum chanba ngamdaba Emmanuel ekhoiga loina ba EPA Jesu Christa gi minglen amen hallelujah mayam yam thagachari ngarang ay amasung inaw Raju ekhoi mamaga wari sanajabagi kenodo video thagachaba matamda ojasing chilnaw chel kayana mateng pangbirei masigi damakta yam thagachari aina Esor gi thawal tawjabasida ipana sokpiduna aina haijakiba matamda awaba tarabasingda aina mateng pangjaningba do mayamna su mateng pangbirakuna ipagi thawrangdagi ipana sokpibadagi mase ngamhanbibagi damak mateng pangba ngamhanbibagi damak thagachari mayam Kanbiba Mapu Prabhu Jesu Christa gi thawjaldagi inaw Raju amasung magi imung manungda ipa Esor na sokpiduna thajaraba kayagi matengdagi lupa 10,000 mayam ay thajakre yam thagachari Jesu Christa ipagi yam chawba blessing mekhoigi imungda haithabikre hallelujah Prabhu Jesu Christa na mateng pangbirakraba punamakpu lomnaidaba sargagi oina macha oina oihanbire isano ojasing chilinaw chelsing inaw aduda aina paisa thajaraba matungda inaw aduna asumna aigi WhatsApp ta iduna thabirei ai pathokserake oja yaurake ojabu yamna thagachari amadi aikhoigi damakta pangbireiba ichilinaw singbu Jesu Christa na hena bor haithabirasanu haiduna ibirei hallelujah amen inaw aibu thagatpiganu punamak Jesu Christa ipagi thawjalni ipana sokpiduna ojasing chilnaw singna mateng pangbirakpani hojiki matam asida waraba matam asida mateng pangbirakpase khwaidigi hena thoibani ojasing chilsing thagachari mayam Christa da khoina asuki matik thawjal asuki matik blessing haithabi habise asini thagachari chilnaw chilima pabungsing aina thawgal tawjari base ai kanana hairakpadagi tawba natte adubu EPA Jesu Christa na hairakpadagini thawai singba ipana phongdokpirakpadagini maramdi khwaidagi falamdaba pastor phuramba hingde sangaga ju ngauraga pastor phuramba ina ipagi thawgal tawkhalakliba mase EPA Esor na tawhanbibani aina tawroi hairagasu yararoi masidi maramdi ipana ibu thawgal gi damakta ipagi matik mangal gi damakta khandokpibani hallelujah aibu sigadaba matang kaya dagi kanbiduna ngasi ipana thawgal tawhanbiribani punamak ipagi thawjalni aigi pangal aigi haisingba aigi khangba mata leijade punamak Jesu Christa thawai singba ipagi thawjalni Jehovah ipagi blessing hallelujah chilnaw sing maruina naga chilnaw sing adugagidi akhoigi maringi adugagidi tangkhulgi kabuigi chilnaw ojasing aduga rongmai chilnaw ojasing nasu adum mateng pangbirei masigi damak yam thagachari ngarang phone tawduna thamoidasu thogatpirei aduga oja amana aingonda haibirei madudi oja ai nagani amasung ai manipurdadi leite mapanda leibani ado ojana ojagi testimony ta khiba matamda ai kapkhi haiduna mittagi pi taduna kapkhi EPA Esor nahakti athoibani nahakti aikoi pumnamakini haibase haiduna phongdokpire yam thagachai mayam aduga maitei ojasing kayanasu phone tawbirei chilnasu mayam aikoi Christa da amata oihanbirabani aikoi seko amasung aikoida tongan ba jat oiba taragasu tongan ba leibak tagi oiba taragasu Jesu Christa haiba minglen se asuki matik pangal kanbagi maramna aikoi leiba ngamde amasung amana amagi awaba urakpa matamda masak khangnadaba taragasu Jesu Christa na khangnahanbi thawai gi mari amakak thamoi gi mari amakak oihanbire mayam angakpani mayam aise ngarang numidang yam emotional su oikre
ipagi nungsibase ujaba matamda masak khangnadaba taragasu ichil naw iche ichil oja kayana mateng pangbirakpase o aikoi Krista leiri aikoi karisu wade Krista leiri aikoi karisu taude amasung asibagi mathakta panba Jesu Christa ni ipagi aningbana yaudana kanabusu hatok hanba ngamoi mayam pastor furamba ai kalle haiduna leiramba ai se nongalakpa matamda ai kruk lauduna chatpa ngamdaduna san saraga imagi makhong pairaga kapamabani aina khangkhrabani pa Jesu kanano adubu ipana hatokte madi kanbibani mahakna jat bijat khaidokpa lakpa nate aikoi thajaraba aikoi punamak Jesu Christa gi hakchang kayap singi hallelujah loinana mayam aikoi gi mateng asi subnatangi paisa khaktangi sunate aikoina atei su pirakadaba pangakadaba yam suwali aduga khwaidagi nungsibadi ngarang inaugi wahai adu ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯅ ꯃꯗꯨꯗꯤ ꯏꯅꯥꯎꯅ ꯁꯦꯂꯨꯟꯒꯤ ꯗꯨꯀꯥꯟꯁꯨ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯒꯨꯋꯥꯍꯥꯇꯤꯗ ꯌꯥꯝ ꯆꯥꯎꯅ ꯑꯣꯖꯥꯗꯨꯒꯤꯁꯨ ꯃꯥꯒꯤ ꯂꯝ ꯂꯩ ꯑꯃꯁꯨꯡ ꯃꯗꯨꯗ ꯗꯨꯀꯥꯟꯁꯨ ꯀꯌꯥ ꯑꯃ ꯐꯝꯍꯟꯗꯨꯅ ꯂꯩ ꯚꯔꯥꯗ ꯄꯤꯊꯣꯛꯇꯨꯅ ꯑꯗꯨꯒ ꯏꯅꯥꯎꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯨꯟ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯑꯒ ꯍꯥꯡꯅꯤꯡꯕ ꯇꯥꯔꯒꯁꯨ ꯐ꯭ꯔꯤꯗ ꯏꯅꯥꯎꯒꯤꯗꯃꯛꯇ ꯀꯩꯅꯣ ꯂꯩ ꯃꯐꯝ ꯂꯩ ꯍꯥꯏꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯑꯣꯖꯥꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄꯅꯤ ꯃꯗꯨꯗꯤ ꯑꯣꯖꯥꯗꯨꯅ WhatsAppꯀꯤ ꯒ꯭ꯔꯨꯞꯇ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯏꯝꯐꯥꯜꯗꯒꯤ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯃ ꯑꯅꯤꯅ ꯐꯣꯟ ꯇꯧꯕꯤꯔꯒ ꯃꯥꯒꯤ ꯂꯩꯐꯝ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯔꯦ ꯑꯩꯅ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯄꯤꯖꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯐꯣꯟ ꯇꯧꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯚꯔꯥꯗꯣ ꯄꯩꯁꯥ ꯔꯦꯟ ꯊꯤꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯏꯝꯐꯥꯜꯗꯁꯨ ꯑꯣꯖꯥ ꯄꯥꯁꯇꯔꯁꯤꯡꯒꯤ ꯚꯔꯥ ꯂꯩ ꯑꯗꯨꯒꯁꯨ ꯚꯔꯥ ꯄꯤꯕ ꯂꯩ ꯑꯗꯨꯒꯁꯨ ꯊꯝꯕꯤꯒꯦꯅꯆꯤꯡꯕ ꯀꯌా ꯑꯃꯁꯨ ꯍꯥꯏꯕꯤꯔꯛꯏ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯅꯥꯎꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯄꯤꯅꯕꯤꯔꯦ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯕ꯭ꯂꯦꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯂꯧꯁꯟꯕ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯐ꯭ꯂꯣ ꯍꯥꯏꯕꯗꯣ ꯄꯥꯊꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯕ ꯃꯄꯨꯅꯤ ꯄꯤꯔꯒꯦ ꯀꯟꯕꯤꯔꯒꯦ ꯅꯨꯡꯁꯤꯕꯤꯔꯒꯦ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥ ꯈꯛꯇꯅꯤ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯤꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯦ ꯈꯪꯗꯕꯒꯤ ꯃꯔꯝꯅ ꯃꯤꯅ ꯍꯥꯏꯔꯛꯄ ꯇꯥꯕꯗꯒꯤ ꯃꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯨꯗꯤ ꯈꯪꯖꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯣꯔ ꯑꯣꯏꯔꯝꯃꯦ ꯑꯩꯕꯨ ꯀꯟꯕꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯒ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯇꯁꯦꯡꯕ ꯃꯐꯝ ꯈꯪꯖꯔꯦ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯗꯣꯛꯍꯧ ꯍꯥꯏꯕ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯇꯧ ꯍꯥꯏꯕ ꯁꯤꯕ ꯂꯣꯏꯔꯒ ꯌꯥꯔꯔꯣꯏ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯁꯔꯒꯗ ꯀꯥꯅꯕꯒꯤꯗꯃꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯅ ꯁꯔꯒꯗ ꯀꯥꯏ ꯑꯗꯨꯒ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯏꯄꯥꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯂꯥꯛꯏ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯪꯖꯕꯁꯦ Jesu Christa Christian hairagadi mi hato aroi ma mi gi mateng pangbiragani hallelujah Christian hairagadi jat bijat hiraroi ma awaba tare haiba matamda mana ngamjabagi matungina mateng pangani kanagumba mana wabada mak leiba ngamlaroi mase ishona khadokhraba machagi symbol ni Christian hairaga mi hatladi madu Christa gi natte minungsi khangdradi Christa gi natte Christa gi di karino Christa na tawkhibagumna nungsiba kokpiba chanbiba migi maral kokpiba se khwaidagi hena important emasung aina isorgi mingda migi mateng pangba horakpa matamdagi oja sing kaya na mateng pangbirak pase aina ujaba matamda sargagi oiba macha kaya amasu lei chilnaw sing jat punamakdagi khangat pigani haibado macha kaya amasu lei sargagi haibadugi khudamdi oijaba thidaba makhai nungsibani oijaba thidaba makhai mateng pangbibani kokpibani amasung Bible na su haibado nekhoina wa handokpa taragasu nekhoina afaba wapau phongdokpa taragasu nekhoina healing tawba taragasu nekhoida nungsiba yaudragadi nekhoi khingliba kortan amasung thilliba sembung amagum oire nungsibana kuina khangbi nungsibana chanbi nungsibana kalakte nungsibana napal tawde nungsibana athiba machachatte thuna saude nungsibana khangba hai nungsibana migi maral thiraroi nungsibana chanbibala ani maramdi karigidamaktano Yesu Christana kokpiu hairibase tarelak haibanate Peter tareldo 70 times haibagi arthadi Jesuna sikhibado ekhoina nungsidaba mido magi damaktasu ipa ishorna sikhi
मरम अदुगिनी महाकने हिंगलगा चलु ताइबंग पानबगी मफम पुनमक्ता चतुना ताइबंग मी पुनमक्ता अफबा पाउ संदु आइबु थाजरबा अमसुंग बाप्ताइज लौरबा महाकपु कनबिगनी हाइबिबने थागचरी इचिलनाउ सिंग कोइ ख्रिस्टदा अमतनी ख्रिस्टगी अचुंबदो कोइ उथोकमिनसि मयाम मरमदि मतमसे यामना नक्सनख्रे अदुगा ngасidi ख्रिस्टगी अचुंबदो अखोइना फत्तबगी थौरांग कयादगी अचुंबदो मांगन्नबगी दमक्तसु होनरपसेगी थमोइदि पाना फाहनबि मरमदुना अखोइगी इपा कना नो हाइबसे थाजरबा सर्गगी मचाओ हेनबिरबा अखोइगी रेस्पोंसिबिलिटी ओइरे मदुदि अखोइना ताकथोकपा ख्वाइदगी हेना इपागी नुसिबा ताकथोकपगी खुदमदि यीशु ख्रिस्ट इपागी अचुंबा महाकना लेरम मतमदा नंगी फुरिट अनि लेबदो लेतबा मांगोंदा अमा पीसनो चानबा लेबा महाकना लेजदबा महाका चामिनो हाइबगी नुसिबदो अखोइ मयामदा उथोसि अमसुंग बाइबल ना हाय नखोइगी सर्गदा लेबा नपाबु मिसिंगना थागतनबा ताइबंग पानबदा नखोइना नखोइगी थबक अदो मिसिंगना उनबगी दमकता तौ मिसिंगना उबा मतमदा यीशु ख्रिस्ट इपा ईश्वरबु जेहोवा इपाबु थवाइसिंग इपाबु थागतनबा नखोइ मिसिंगी ममांगदा तौ हाइबनी थागतनबगी थबक अदो तौ हालेलुया थागचरी चिलनाउ चे चिलिमा पापुसिंग अमसुंग ईश्वरदगी बोर ब्लेसिंग मरांग काइना फंगबियु मतुंगदसु अवाबा तारकपसिंगी मतिंग हेन हेन पांगमिने किसि मयाम अखोइ सर्गगी अखोइगी असेंग युम सर्गदा अखोइ काबा मचासिंग हाइबदो ओइमिनसे थागचरी शिव खंगनबगी दमक्ता प्रेज द लॉर्ड प्रभु जीसु ख्रिस्टगी मिंगलेन हेन चाउबा प्रभु जीसु ख्रिस्ट कनानो हाइबदो ताइबंग मालेमना खंगबो ओइसनो आमेन।